ngarang numidang pung 6:30 tabada Imphal West District ki Kawa Police Station ki manung chana leiba Kanchipur Catholic School mayada Kakching Ningthok laikai degi Naurem Krishnadas koba Imphal waheng laikai da sana ki dukan hangba mioi ama sakhangdaba singna mafaiganda nomoina kaplambada natana mahakna purakpa lupa lakh nipuromgi sana munduna pubi kiba thongbu yaningdaba phongdoktuna ngasi Kakching Kaithel Nauhallai mamangda Kaktil AC ki MLA mayang langbam Rameswari yauna CSO Singi Luchingba Sing Amadi Miyamna Wakat Mifam Fangkre Wakat Mifam Aduda Saruk Yaramba Ngarangi Thaudok Aduda Haktheng Ana Yaukiba Soklaba Krishnadas ki Manau Nupa Ruhidas na Miyamda Phongdok Kibada Ngarangi Thaudok Adu Makoi Machin Manau Ahunga Mamanaba amaga punna makoi mari Imphal waheng lekai da hangba makoi gi sana gi dukan dagi nimidang pung banga makhai kara helakpada Imphal More lambi National Highway 39 da Kakching tamna mayum da halakpada Waithau area da chakamari panba gari ama kanna thogalaktuna nongmai utlaga gari khaman kibani gari aduda nongmai atenba paiba miyoi ahum kumtharaktuna makoi mari mak gari dagi kumtha handuna check tawraba matung makoi gi mayamba Krishnadas ka khulai paiba miyoi aniga makoi na tonglakpa gari da tonglaba matung makoi ahum na khulai paiba sing adugi gari da tonghalaga maning mamang thongminaduna Imphal lomda amuk thogalakhi maduda mayambana tongkhiba makoi gi gari adu Catholic School mayada khamki aduga makoi ahumna tongba gari aduna mafam adudagi khara lapthokna gari ani adu una handana khamki ngaihak leiraga mayambana tongduna chatkhiba makoi gi gari adu mafam aduda kanna thaujilaktuna khamlaba matung khulai paiba sing adugi gari dagi makoi ahum kumtha halaga khulai paiba sing adu punna makoi gi gari da tongduna chatkhi khulai paiba sing adugi mawong aduda chingnaba fawbudagi mayambana tongkhiba makoigi gari khamhoba mafam aduda chatuna yengluba da mafam adugi mioi khrana nakoina thiriba mioi adu nongmoina pankre haiba khangba ngamkhibani mahapu police na rims ta pukhat piramki hauzik rims tagi refer tawduna siza hospital da layeng chathari haiki ngasigi wakat mifam aduda miyamna N Krishnadas ta life attempt tawba yaningde sana lupa lut tawba yaningde nongmai lana seasonaba lepiyu terrorist ki thawong yaningde government na mara laiba sing athubada cherak piyu haiba prekar sing seasonaba ga loinana hauzik Manipur thokliba irang asigi marakta asigumba micham miyamda nongmaina kapsinba amadi lut tawbagi thawong chatharakpa si laibak thibani mara laiba sing paliba lengak asina athuga matamda faduna cherak pigedabne haiba wafam kaya fongdoknaki loinana mafam aduda thaudok asiga mari leinana mara laiba sing faduna cherak pinaba amadi lut tawkhraba senpham sing fagat Panghan binaba lengakta taksinaba action committee amasu semki committee asina ngasima Kakchingi MLA mayang langbam Rameswar ka loinana chief minister unaduna memorandum amasu pisinaba hotnaragani haiki Singa kudi lan dikai da ni ko ni ko kai da na kidi ai wori sanara ya lo khamde baki musanga tani mo to biji how the dan bondi no ko kan me अरे तमोजी तो गरीबों को थोड़े कोई हम गरीबों तो हाथ भी दे चुपका चिपुर की इम्यून अटकी ना भी पुलिस लगा तमोजी मोन कापी भी हम दे फावजी आई दिवाली में भजन साज में की निपादो खुमन में आई खुमन नी ने केंटर वाई पार्टी की अहन का असिल लई अदुगा वही भजन साज में तुछा नि फुलोगे अदुगा अदुम थादो के हाय ने बोला थादो के हाय ने मोर पुना दुकान में पुगा ने तमोजी मोन दुकान लो तो की दुकान पुगा दुकान पुजिद दुकान पोतो दुकान सच्ची हाईवे तमो हाईवे तमो ना गाड़ी थुंजिल ले लबीदा थुंजिलगा मया हो का जमो मुरु का तारे मैं तालगा अको गाड़ी हिंगल ले मोदी हिंगल को ngai ले तमो काप मगा कोई गाड़ी थौरगा गाड़ी दे याव पोत में तो कोई चेक तवे बॉक्स को गाड़ी करी से बॉक्स याव बा प्लस सेगाइगा मैं याव खंग रो पी की मैं याव पी को हम याव बा अको जो वैथौ तो फारे हाबा वैथौ तो फारगा उसकी लीवाल में से पुरागा गाड़ी में भजन चेक तो बॉक्स में मतलब सेगा चेक तो लौ व्यक्ति ओंली सना व्यक्ति के तरह वो पूरे अतई बेग हम यो तो पूदीबा